Good evening everyone. ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯍꯥꯎꯁꯇꯒꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯊꯣꯛꯂꯛꯄꯅꯤ. ꯉꯥꯛꯇꯪ ꯃꯤꯅꯤꯠ 5-10 ꯋꯥꯀꯤꯡ ꯆꯠꯀꯦꯅ ꯀꯨꯟꯕ ꯆꯪꯗ꯭ꯔꯤꯉꯩꯗ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯄꯁꯦ ꯗꯥꯏꯖꯦꯁꯟꯒꯤ ꯌꯥꯝꯅ ꯐꯩꯅ ꯍꯥꯏ. ꯑꯩꯈꯣꯏ ꯀꯦꯝꯄꯁꯁꯤ ꯌꯦꯡꯉꯨ. ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯏꯃꯥ ꯂꯩꯕꯥꯛꯇꯅ ꯃꯌꯥꯝꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯌꯥꯝ ꯊꯨꯅ ꯁꯥꯟꯇꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯌꯧꯕꯤꯔꯛꯑꯒꯗꯤ ꯐꯒꯗꯧꯕꯅꯦ. ꯋꯦꯗꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯧꯔꯦ. ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ ꯌꯧꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯒ ꯋꯤꯟꯇꯔ ꯍꯧꯔꯛꯄꯒꯤ ꯃꯔꯛꯁꯦ ꯅꯨꯡꯁꯤꯠꯀ ꯂꯤꯔꯤ ꯁꯤꯠꯂꯒ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯋꯦꯗꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯃꯌꯥꯝꯁꯤꯡꯁꯦ ꯆꯥꯟꯗꯤꯒꯔꯗ ꯀꯣꯏꯕꯒ ꯂꯥꯛꯅꯤꯡꯉꯒꯗꯤ ꯑꯩꯅ ꯂꯩꯔꯤꯉꯩꯁꯤꯗ ꯂꯥꯛꯅꯕ ꯇꯧꯕꯤꯌꯨ. ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯏꯃꯤꯟꯅꯁꯤ. ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯒꯥ ꯈꯔꯗ ꯀꯣꯏꯊꯣꯛꯄ ꯌꯥꯏ. ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯏꯟꯗꯤꯌꯥꯁꯦ ꯆꯠꯄ ꯌꯥꯏ. ꯏꯆꯥꯅꯨꯄꯥꯅꯁꯨ ꯀꯣꯆꯤꯟ ꯆꯠꯅꯤꯡꯉꯦꯅ ꯀꯟꯅ ꯍꯥꯏꯔꯒ ꯂꯩ ꯍꯧꯖꯤꯛꯀꯥꯟꯁꯦ. ꯁꯣꯔꯤ, ꯄ꯭ꯂꯥꯟ ꯇꯧꯒꯦ. ꯑꯗꯨꯒ ꯀꯣꯆꯤꯟ ꯌꯧꯔꯀꯥꯟꯗꯁꯨ ꯆꯠꯇꯥꯔꯒꯗꯤ ꯑꯗꯨꯒꯤꯁꯨ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ. ꯃꯝꯃꯤꯅꯦ ꯇꯧꯔꯤꯁꯦ. ꯃꯣꯏꯒꯤ ꯏꯁꯇ꯭ꯔꯤꯠ ꯂꯥꯏꯠꯁꯦ ꯁ꯭ꯄꯦꯁꯁꯤꯡꯁꯦ ꯈꯔ ꯋꯥꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯁꯨꯝ ꯁꯤ ꯄꯥꯔꯛꯁꯦ ꯁꯥꯟꯅꯔꯤ. ꯅꯥꯀꯟꯗꯒ ꯂꯩ ꯐꯖ ꯐꯖꯕ ꯍꯧꯔꯤꯁꯦ. ꯁꯨꯃꯥꯏꯅ ꯂꯝꯕꯤꯒꯁꯦ ꯁꯤꯠ ꯁꯤꯠ ꯅꯥꯟꯅ ꯂꯩ. ꯋꯥꯀꯤꯡ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ. ꯌꯥꯝ ꯊꯨꯅ ꯏꯪ ꯆꯤꯛꯄ ꯁꯥꯟꯇꯤ ꯂꯩꯕ ꯍꯥꯏꯕ ꯃꯐꯝꯗꯨ ꯑꯣꯏꯍꯟꯅꯤꯡꯈ꯭ꯔꯦꯗ ꯏꯃꯥ ꯂꯩꯕꯥꯛꯁꯦ. ꯃꯌꯥꯝꯁꯦ ꯋꯥꯔꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ. ꯄꯥꯟꯗꯝ ꯑꯃꯒ ꯆꯪꯁꯤꯜꯂꯤꯕ ꯂꯥꯟꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯦꯅ ꯈꯜꯂꯤ. ꯏꯁꯣꯔꯅꯁꯨ ꯑꯆꯨꯝꯕꯗꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ. ꯇꯧꯁꯨ ꯇꯧꯔꯛꯀꯅꯤꯗ. ꯏꯁꯣꯔꯗꯤ ꯑꯔꯥꯟꯕꯗ ꯀꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯅꯠꯇꯦ. ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ. Everyone, please take care and I wish to see you in my next video. Bye.